ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯀꯅꯥ ꯊꯦꯡꯅꯕ ꯌꯥꯎꯕꯤꯔꯕꯒꯦ? Ngasigi numit asi khara hena fana auramlagadi phagadabani haina kana khanbibage. Numit amatta wana lenbiganu. Nangna ahal oishilakpaga loinana matamgi matangda nangna khalamba wakhalsing adu adum honglakani. Nangna chahi kuntra natraga nifuda ngairingaidadi matamgi matangda nang karisu khalamdaba yai. Adubu aigi punsigi saruk ahum thokpagi manungda saruk anidi haukhre haibasi handak chahi kharagi manungda ta ai khangjarakhi. Matamgi mamal asi khanglaklabadata aina matam manghankibasing adu hojik pamurakle. Matamgi matangda yamna nungaiba wafam khara lei. Aikhoi khudingmakki numit amada chap manaba pungsing kunmari lei. Adubu miyoi kharadagi henna mahai yanba amasung mai pakpa heli. Adubu kharanadi matam manghanduna lei. Adubu matamdi haubu haukhrabadi kaidaunungda amuk hanjilaktre. Aduna nangi punsi numit sing manghanba haibasi yamna awabani. Numit khudingi punsigi aroiba numit kumna phajana hingba yaba makai hinghaugadabani. Nangi punsi aduda numit khudingi nungayai fana hingnanabagidamak karigumba ama haizage. Nakhoi ayukta kari tawbage. Ayukta nganna hogatuna ishwarga matam lenanaba alam thaduna thamlabasu ayukta alam adu khonglakpa matamda madu amuk muthattuna tumbra aduga nangna yahau thengna hogatpa maramna nang kari amatta tawba nangdaduna lamyaida koichen chenduna nangi kargi so adu thi khangdaduna angangsingda nangna law khongduna sairamlaga nangna thabak thorakpa matamduda nangi phone amuk kauramle khanglakpadagi henna dum nang nungaitaba oire. Aduna asum tawduna nangna thabak mafamda yaurakpadadi nang adum thengli. Mafam adu nangna yaubadadi nangna yumda isau langkhibasing aduna nang amuk thawai nungairaroi. Ayukta nang ishwarga loina hogadabani haina khanglabasu nangna madu tawhodaba maramna madugi numit adu nang adum nungaitana lelagani. Kana masi thengnabirabage. Ishwarga nanga loina minnaba matam phangdabana laifattabana adum hotnaduna laigani. Madu mahakna tawribagi maramde nangidamak maduna khwaidagi henna punsida maru oi. Matam kaithoksaduna nangna sana Ishwar loina zaba asina masigi conference asida lakpadagi henna maru oi. Maduna khwaidagi henna maru oi. Madugi mahutta hapta amagi manungda amuk anirak churchta chatlaba kanagumba amagi CD taraba aduga conference ama ani yaurabadi yare haina khanba adu yamna lale. Nangna masidagi tamjabasing adu not tawduna CD leiduna yumda amuk nainajagadabani. Misak amana ngangba aduta tabana oiba yaroi. Nangna mai pakpa punsi ama hinge haina khalabadi nang nasanasu nainajagadabani. Joyce, nangna hairibasi aina ayuk khudingi nangna ngangba taribasina loidri haibanine. Hoi chumi ai ishwar maknate aidi oza amani. Hoi ai aphaba kaya takpi tambiba ngamba misak amani. Aduga aingonda leiriba lausing asisu aina nainajabadagi phangjarakpani. Matam amada conference khudingda chacharami. CD, TV amasung radio program kaya tajarami. Aina tawba yaba khuding tawrami adubu laifattabana aigi ithakta adum namtharakpagum tawrami. Adubu aina matam kaithokjaduna ishwarga
ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅꯕ ꯍꯧꯔꯛꯄꯗꯒꯤꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯛꯈꯤ꯫ ꯅꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯑꯁꯤ, ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯈꯣꯏꯅ ꯇꯧꯗꯕ ꯃꯔꯝꯅ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯇꯤꯚꯤꯗ ꯌꯦꯡꯂꯤꯕ ꯅꯈꯣꯏꯁꯨ ꯉꯁꯤꯒꯤ ꯑꯌꯨꯛ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯂꯥꯛꯄꯖꯥꯠꯅꯣ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯅꯅꯤ ꯑꯩꯈꯣꯏꯕꯨ ꯈꯨꯗꯤꯡꯃꯛꯄꯨ ꯇꯝꯕꯤꯔꯤꯕ ꯑꯁꯤ꯫ ꯃꯍꯥꯛꯅꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯁꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏ꯫ ꯊꯥꯒꯠ ꯏꯁꯩ kuntaret:4 ꯃꯁꯤꯅ ꯍꯥꯏꯔꯤ, ꯑꯩꯅ ꯏꯁ꯭ꯋꯔꯗ ꯍꯤꯔꯝ ꯑꯃꯃꯝ ꯅꯤꯖꯩ, ꯑꯩꯅ ꯃꯗꯨ ꯊꯤꯖꯒꯅꯤ꯫ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯅꯤꯡꯊꯤꯖꯕ ꯌꯦꯡꯖꯅꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯤꯡꯅꯁꯪꯗ ꯙ꯭ꯌꯥꯟ ꯇꯧꯖꯅꯕ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯖꯕ ꯑꯁꯤꯅꯤ꯫ ꯅꯪꯅ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡ ꯗꯔꯀꯥꯔ ꯂꯩꯕꯗꯒꯤ ꯍꯦꯟꯅ ꯃꯍꯥꯛꯄꯨ ꯍꯦꯟꯅ ꯗꯔꯀꯥꯔ ꯂꯩ꯫ ꯅꯪꯅ ꯏꯁ꯭ꯋꯔꯗ ꯃꯇꯝ ꯄꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯅꯪꯅ ꯃꯉꯣꯟꯗ ꯃꯇꯝ ꯄꯤꯔꯕꯁꯤ ꯑꯩꯅ ꯅꯪꯕꯨ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯌꯨꯛ ꯍꯥꯏꯕꯁꯤ ꯐꯖꯈ꯭ꯔꯕ ꯃꯇꯝꯅꯤ꯫ ꯅꯪꯅꯗꯤ ꯅꯪꯁꯦ ꯑꯌꯨꯛ ꯍꯩꯅꯒꯟꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨ ꯑꯣꯏꯗꯅꯕ ꯄ꯭ꯔꯥꯔꯊꯅꯥ ꯇꯧ ꯑꯗꯨꯒ ꯃꯗꯨ ꯍꯥꯏꯁꯨ ꯍꯥꯏꯒꯅꯨ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤ꯫ ꯃꯤ ꯑꯌꯥꯝꯕꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯃꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯉꯟꯅ ꯇꯨꯝꯗꯕꯅꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯐꯥꯎꯕ ꯇꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯍꯧꯒꯠꯂꯤꯕ ꯄꯨꯡ 2 ꯑꯗꯨ ꯅꯪꯒꯤꯗꯤ ꯑꯌꯨꯛꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯟꯇꯥ ꯐꯃꯨꯡ ꯆꯪꯗꯨꯅ ꯉꯟꯇꯥ ꯍꯧꯒꯠꯄ ꯄꯥꯝꯖꯩ꯫ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯆꯠꯇꯕ ꯅꯨꯃꯤꯠ ꯑꯣꯏꯔꯒꯗꯤ ꯑꯌꯥꯝꯕꯗ ꯑꯩꯗꯤ ꯄꯨꯡ 9 ꯇꯥꯕꯗ ꯐꯃꯨꯡꯗ ꯑꯗꯨꯝ ꯆꯪꯂꯦ, ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯄꯨꯡ 5:30 ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯑꯩ ꯍꯧꯒꯠꯂꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯍꯧꯅꯕ ꯑꯩ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯖꯩ, ꯃꯔꯝꯗꯤ ꯃꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯑꯣꯏꯍꯟꯅꯤꯡꯕ ꯃꯤꯁꯛ ꯑꯗꯨ ꯑꯩ ꯑꯣꯏꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯌꯥꯝꯅꯗꯤ ꯆꯪꯈꯤ꯫ ꯑꯩꯁꯨ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯑꯩꯁꯨ ꯑꯁꯣꯏꯕ ꯌꯥꯎꯏ, ꯑꯗꯨꯕꯨ ꯑꯀꯣꯟꯕꯗꯗꯤ ꯅꯪꯒ ꯑꯩꯒ ꯃꯇꯝ ꯀꯥꯏꯊꯣꯛꯇꯨꯅ ꯂꯣꯏꯅꯗ꯭ꯔꯕꯗꯤ ꯅꯪ ꯍꯤꯡꯕ ꯐꯥꯎꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯅꯗꯤ ꯃꯗꯨ ꯍꯛꯆꯥꯡꯗ ꯁꯤꯕꯒꯤ ꯃꯇꯥꯡꯗ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯄꯨꯡ 2 ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯏꯟꯗꯨꯅ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯊꯤꯖꯗꯨꯅ ꯂꯦꯟꯖꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯂꯩꯖꯅꯤꯡꯉꯤ, ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯍꯨꯏ ꯑꯗꯨꯅꯤ꯫ ꯑꯌꯨꯛꯇꯗꯤ ꯗꯦꯕꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯏꯐꯝꯗ꯫ ꯑꯩꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯔꯤꯒꯤꯗꯃꯛ ꯆꯥꯎꯈꯠꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯂꯒꯗꯤ ꯃꯔꯨ ꯑꯣꯏꯅ ꯃꯁꯤꯅꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯍꯥꯏꯅꯤꯡꯉꯤ, ꯃꯔꯝꯗꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯒꯤ ꯃꯄꯥꯟꯗꯒꯤ ꯑꯣꯏꯕꯅꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯁꯦꯜ-ꯊꯨꯝꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯅꯤ? ꯑꯩ ꯈꯪꯗꯦ, ꯑꯗꯨꯅ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯃꯥꯏꯊꯣꯡ ꯊꯤꯖꯩ, ꯑꯗꯨꯒ ꯄꯩꯁꯥꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯊꯤꯖꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯊꯤꯖꯩ꯫ ꯏꯁ꯭ꯋꯔꯅ ꯀꯌꯥꯗ ꯐꯖꯔꯕ ꯃꯑꯣꯡꯗ ꯅꯣꯡꯃꯗ ꯄꯨꯡ 24 ꯂꯩꯍꯟꯗꯨꯅ ꯄꯨꯡ 9ꯅ ꯑꯩꯈꯣꯏꯅ ꯇꯨꯝꯅꯅꯕ ꯑꯣꯏꯔꯦ, ꯑꯗꯨꯒ ꯄꯨꯡ 13 ꯂꯣꯝꯅ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯅꯅꯕ ꯑꯣꯏꯍꯜꯂꯦ, ꯑꯗꯨꯒ ꯑꯌꯨꯛ ꯑꯁꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯃ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗꯗꯤ ꯅꯪ ꯆꯣꯛꯊꯕ ꯃꯔꯝꯅ ꯅꯪꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯋꯥꯈꯜ ꯄꯣꯊꯥꯕ ꯃꯊꯧ ꯇꯥꯏ, ꯑꯗꯨꯒ ꯑꯌꯨꯛꯇ ꯅꯪꯅ ꯇꯧꯒꯗꯕ
ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯅꯪꯅ ꯉꯔꯥꯡ ꯁꯣꯏꯈꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜ ꯂꯧꯖꯕ ꯑꯗꯨꯅꯤ꯫ ꯇꯦꯡꯊꯥꯔꯣꯜ 3:18-19ꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯩꯒꯤ ꯑꯋꯥ ꯑꯅꯥ ꯑꯃꯁꯨꯡ ꯑꯩꯒꯤ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯑꯈꯥꯕ ꯄꯥꯝꯕꯤ ꯑꯃꯁꯨꯡ ꯃꯁꯤꯡꯒ ꯅꯤꯡꯁꯤꯡꯉꯤ, ꯑꯩꯒꯤ ꯊꯋꯥꯏꯅ ꯇꯠꯇꯅ ꯃꯗꯨ ꯅꯤꯡꯁꯤꯡꯉꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯨꯡꯗ ꯇꯨꯛꯊꯩ꯫ ꯃꯁꯤ ꯑꯩꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯅꯤꯡꯁꯤꯡꯂꯛꯏ, ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯑꯥꯁꯥ ꯂꯩ꯫ ꯏꯁ꯭ꯋꯔꯒꯤ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯃꯥꯡꯗꯦ, ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯍꯩꯕꯗꯗꯤ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯉꯔꯥꯡ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯤꯖꯤꯟꯅꯈꯤꯕ ꯃꯔꯝꯅ ꯉꯁꯤ ꯑꯌꯨꯛꯇ ꯑꯃꯨꯛ ꯑꯅꯧꯕ ꯅꯨꯡꯁꯤ ꯊꯧꯖꯥꯜ ꯏꯁ꯭ꯋꯔꯅ ꯄꯤꯅꯕꯤꯔꯦ꯫ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜ ꯂꯧꯕꯤꯌꯨ꯫ ꯅꯁꯥ ꯅꯊꯟꯇꯗ ꯁꯥꯎꯖꯔꯒ ꯂꯩꯒꯅꯨ꯫ ꯅꯪꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯗ꯭ꯔꯤꯉꯩꯗꯒꯤ ꯍꯥꯟꯅ ꯏꯁ꯭ꯋꯔꯅ ꯃꯗꯨ ꯈꯪꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯇꯧꯕꯁꯤꯡ ꯑꯗꯨꯅ ꯏꯁ꯭ꯋꯔꯕꯨ ꯀꯔꯤꯁꯨ ꯉꯛꯍꯟꯗꯦ꯫ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯧ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜ ꯑꯗꯨ ꯂꯧꯕꯤꯌꯨ꯫ ꯅꯪ ꯅꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃꯠꯇ ꯂꯩꯔꯣꯏ꯫ ꯐꯣꯡꯗꯣꯛꯄꯤꯕ 13:15ꯗ ꯌꯦꯡꯁꯤ꯫ ꯑꯩꯅ ꯍꯨꯔꯥꯟꯕꯒꯨꯝꯅ ꯂꯥꯛꯏ, ꯃꯤꯁꯤꯡ ꯈꯥꯡꯗꯨꯅ ꯃꯍꯥꯛꯀꯤ ꯑꯆꯣꯟꯕ ꯐꯤ ꯁꯤꯖꯤꯟꯅꯕ ꯃꯤ ꯑꯗꯨ ꯌꯥꯏꯐꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯐꯤ ꯊꯣꯡꯗꯅ ꯁꯦꯠꯀꯅꯤ ꯑꯃꯁꯨꯡ ꯃꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯏꯀꯥꯏꯕ ꯑꯗꯨ ꯎꯒꯅꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯔꯥꯏꯐꯜ ꯑꯃ ꯄꯥꯏꯗꯨꯅ ꯅꯪꯅ ꯅꯪꯒꯤ ꯐꯤꯖꯦꯠ ꯑꯗꯨ ꯉꯥꯛꯁꯦꯜꯂꯨ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯤ ꯅꯪꯒꯤ ꯐꯤꯖꯦꯠ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯁꯦꯠꯂꯨ, ꯅꯪꯅ ꯏꯀꯥꯏꯕ ꯅꯪꯗꯅꯕ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯋꯥꯏꯗ ꯐꯤ ꯊꯣꯡꯗꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯕ ꯃꯇꯝꯗ ꯊꯋꯥꯏꯗ ꯑꯩꯈꯣꯏ ꯐꯤ ꯁꯦꯠꯆꯤꯜꯂꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯁꯦꯝꯕꯤꯕꯅꯤ, ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏ ꯍꯔꯥꯎꯖꯒꯗꯕꯅꯤ, ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤ꯫ ꯃꯁꯤ ꯍꯦꯛ ꯍꯦꯛ ꯑꯩꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯄꯗ ꯑꯩ ꯍꯥꯏꯖꯩ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯉꯁꯤ ꯉꯥꯡꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏ ꯐꯠꯇꯕꯗ ꯑꯩꯈꯣꯏꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯤ ꯃꯇꯥꯡꯗ ꯈꯔꯁꯨ ꯉꯥꯡꯕ ꯃꯊꯧ ꯇꯥꯏ꯫ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯑꯣꯏꯅ ꯇꯧꯔꯛꯀꯅꯤ꯫ ꯑꯍꯥꯡꯕ ꯃꯐꯝ ꯑꯁꯤ ꯑꯗꯨꯝ ꯃꯐꯝ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ, ꯑꯗꯨꯅ ꯅꯪꯅ ꯑꯍꯥꯡꯕ ꯃꯐꯝ ꯊꯝꯂꯒꯗꯤ ꯂꯥꯏ ꯐꯠꯇꯕꯅ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨ ꯀꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯃ ꯃꯍꯥꯛꯅ ꯅꯪꯕꯨ ꯈꯜꯍꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯋꯥꯈꯜ ꯑꯃ ꯈꯜꯍꯧꯒꯗꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯁꯦꯝꯕꯤꯕꯅꯤ, ꯃꯁꯤꯅ ꯑꯩꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯃꯁꯨꯡ ꯍꯔꯥꯎꯖꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯇꯧꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯕꯗ ꯑꯩꯅ ꯅꯤꯡꯁꯤꯡꯕ ꯉꯝꯕ ꯃꯈꯩ ꯅꯤꯡꯁꯤꯡꯗꯨꯅ ꯏꯁ꯭ꯋꯔꯅ ꯑꯩꯒꯤꯗꯃꯛ ꯇꯧꯕꯤꯈꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯤ꯫ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜ ꯑꯗꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯋꯥꯔꯦꯞ ꯀꯌꯥ ꯑꯃ ꯑꯃꯨꯛ ꯂꯧꯕꯤꯌꯨ꯫ ꯅꯪꯅ ꯂꯧꯕ ꯋꯥꯔꯦꯞ ꯈꯨꯗꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏꯒꯤ ꯐꯤꯖꯦꯠ ꯁꯦꯠꯆꯤꯟꯕꯒꯨꯝꯕꯅꯤ꯫ ꯑꯦꯐꯤꯁꯥ 3:ꯇ ꯏꯁ꯭ꯋꯔꯒꯤ ꯂꯥꯟꯒꯤ ꯐꯤꯖꯦꯠ ꯁꯦꯠꯆꯤꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯅ ꯍꯥꯏꯔꯤ, ꯏꯁ꯭ꯋꯔꯒꯤ ꯂꯥꯟ ꯐꯤꯖꯦꯠ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯁꯦꯠꯆꯤꯜꯂꯨ, ꯙꯔꯃ ꯆꯦꯟꯕꯒꯤ ꯊꯕꯥꯛꯈꯥꯡ ꯑꯗꯨ ꯁꯦꯠꯆꯤꯜꯂꯨ꯫ ꯑꯩꯅ ꯊꯥꯖꯕꯗ ꯙꯔꯃ ꯆꯦꯟꯕꯒꯤ ꯊꯕꯥꯛꯈꯥꯡ ꯁꯦꯠꯆꯤꯟꯕ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜ ꯑꯗꯨ ꯂꯧꯁꯤꯟꯖꯗꯨꯅ ꯋꯥꯔꯦꯞ ꯂꯧꯖꯕ ꯃꯇꯝꯗ ꯑꯣꯏꯔꯤꯕꯅꯤ꯫ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯩ ꯏꯁ꯭ꯋꯔꯒꯤ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯔꯦ, ꯃꯔꯝ ꯑꯁꯤꯅ ꯑꯩ ꯄ꯭ꯔꯚꯨꯗ ꯏꯆꯪ ꯊꯧꯕ ꯑꯃ ꯑꯣꯏꯖꯔꯦ꯫ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯕ ꯃꯇꯝꯗ ꯌꯦꯛꯅꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯅꯪ ꯊꯋꯥꯏꯒꯤ ꯐꯤꯖꯦꯠ ꯁꯦꯠꯆꯤꯜꯂꯕꯅꯤ꯫ ꯏꯪꯊꯕꯒꯤ ꯈꯣꯡꯎꯞ ꯑꯗꯨ ꯇꯣꯡꯁꯤꯜꯂꯨ, ꯑꯗꯨꯒ ꯃꯁꯤ ꯅꯪꯅ ꯋꯥꯔꯦꯞ ꯂꯧꯕ ꯃꯇꯝꯗ ꯇꯣꯡꯁꯤꯜꯂꯤꯕꯅꯤ꯫
ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗꯗꯤ ꯈꯣꯡꯀꯥꯞ ꯑꯃꯠꯇ ꯀꯥꯟꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯋꯥꯔꯦꯞꯆꯔꯤ ꯃꯗꯨꯗꯤ ꯃꯗꯨ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ꯫ ꯑꯩ ꯏꯪꯊꯅ ꯂꯩꯒꯅꯤ, ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯑꯩꯅ ꯐꯪꯗ꯭ꯔꯕꯁꯨ ꯑꯩ ꯁꯥꯎꯗꯅ ꯏꯪꯊꯅ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯑꯩꯅ ꯃꯃꯥꯡꯉꯩꯗꯗꯤ ꯑꯌꯨꯛꯇ ꯀꯣꯐꯤ ꯑꯃ ꯊꯛꯇꯨꯅ ꯉꯁꯤꯁꯨ ꯗꯦꯞꯇꯨ ꯒꯣꯜꯐ ꯁꯥꯟꯅꯕ ꯆꯠꯂꯕꯗꯤ ꯑꯩ ꯌꯥꯝꯅ ꯁꯥꯎꯒꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞꯂꯒ ꯂꯦꯞꯂꯝꯃꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯅ ꯆꯠꯄ ꯃꯐꯝ ꯑꯗꯨꯗ ꯅꯪꯁꯨ ꯑꯗꯨꯝ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯀꯅꯤ, ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯀꯔꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯩꯅ ꯈꯟꯗꯣꯛꯆꯗꯨꯅ ꯊꯋꯥꯏꯒꯤ ꯐꯤꯖꯦꯠ ꯁꯦꯠꯆꯔꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕꯗꯗꯤ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯟꯕ ꯑꯗꯨ ꯑꯗꯨꯝ ꯇꯧꯒꯅꯤ, ꯇꯥꯏꯕꯪꯄꯥꯟꯅꯁꯨ ꯑꯗꯨꯝ ꯇꯧꯒꯦ ꯈꯟꯕ ꯑꯗꯨ ꯑꯗꯨꯝ ꯇꯧꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯩꯅ ꯇꯧꯒꯦ ꯈꯟꯕꯗꯨ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ꯫ ꯉꯁꯤ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯁꯦꯝꯕ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯅ ꯑꯩ ꯃꯁꯤꯗ ꯍꯔꯥꯎꯖꯒꯅꯤ, ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯁꯤ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ 5-6ꯂꯛ ꯍꯥꯏꯕꯁꯨ ꯌꯥꯎꯏ꯫ ꯇꯁꯦꯡꯅ ꯍꯔꯥꯎꯕ ꯐꯥꯎꯕ ꯑꯁꯤ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯆꯪꯕꯁꯨ ꯌꯥꯎꯏ꯫ ꯗꯦꯕꯇꯤ ꯑꯗꯨꯝ ꯍꯔꯥꯎꯔꯒ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯍꯥꯛꯅ ꯒꯨꯗ ꯃꯣꯔꯅꯤꯡ, ꯀꯝꯗꯧꯔꯤꯒꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯪꯂꯛꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯍꯥꯛ ꯃ꯭ꯌꯨꯖꯤꯛ ꯌꯥꯝꯅ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯄꯥꯝꯃꯤ꯫ ꯊꯋꯥꯏꯒꯤ ꯐꯤꯖꯣꯜ ꯁꯦꯠꯆꯤꯟꯗꯨꯅ ꯀꯔꯝꯅ ꯅꯪꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯀꯗꯒꯦ? ꯅꯪꯒꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨꯗꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨꯗ ꯍꯦꯟꯅ ꯃꯤꯠꯐꯝ ꯊꯝꯕ꯭ꯔꯥ? ꯅꯁꯝ ꯅꯅꯥ ꯅꯃꯥꯏ ꯅꯃꯤꯠ ꯀꯦꯔꯤꯉꯩꯗ ꯊꯋꯥꯏꯗꯗꯤ ꯐꯤ ꯊꯣꯡꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤꯕ꯭ꯔꯥ? ꯑꯩꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯌꯨꯛ ꯑꯁꯤ ꯁꯥꯟꯅꯃꯤꯟꯅꯁꯤ꯫ ꯑꯦꯐꯤꯁꯥ 4ꯗ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯑꯔꯤꯕ ꯃꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯅꯧꯕ ꯃꯤ ꯑꯗꯨ ꯁꯦꯠꯆꯤꯜꯂꯨ꯫ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯁꯦꯠꯆꯤꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯀꯣꯂꯣꯁꯤꯌꯥ 3ꯅ ꯍꯥꯏꯔꯤ, ꯅꯨꯡꯁꯤ ꯊꯧꯖꯥꯜꯅ ꯁꯦꯠꯆꯤꯜꯂꯨ꯫ ꯅꯪꯅ ꯁꯦꯠꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯡꯁꯤꯕ ꯁꯦꯠꯆꯤꯜꯂꯨ꯫ ꯍꯥꯏꯔꯤꯕ ꯐꯤꯖꯦꯠꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯁꯦꯠꯀꯗꯒꯦ? ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯦꯞꯆꯕꯒ ꯂꯣꯏꯅꯅ ꯃꯥꯡꯖꯧꯅꯅ ꯑꯐꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯆꯤꯟꯅ ꯉꯥꯡꯊꯣꯛꯄꯗ ꯑꯣꯏꯒꯅꯤ꯫ ꯊꯥꯖꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯇꯦ, ꯊꯥꯖꯕꯅ ꯋꯥ ꯉꯥꯡꯏ, ꯊꯃꯣꯏꯗꯒꯤ ꯆꯤꯟꯅ ꯉꯥꯡꯊꯣꯛꯏ꯫ ꯃꯁꯤ ꯏꯁ꯭ꯋꯔꯅ ꯁꯦꯝꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯗꯦ, ꯑꯗꯨꯕꯨ ꯃꯗꯨ ꯑꯩꯒꯤ ꯆꯤꯟꯅ ꯍꯥꯏꯗꯣꯛꯆꯩ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯁꯤ ꯏꯁ꯭ꯋꯔꯅ ꯁꯦꯝꯕ ꯅꯨꯃꯤꯠꯅꯤ, ꯃꯁꯤꯗ ꯑꯩ ꯍꯔꯥꯎꯖꯒꯅꯤ, ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯅ ꯍꯥꯏꯖꯩ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤ, ꯑꯐꯕ ꯀꯌꯥ ꯊꯣꯛꯀꯗꯧꯔꯤ ꯍꯥꯏꯅ ꯍꯥꯏꯖꯩ꯫ ꯑꯩ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯇꯧꯏ꯫ ꯃꯁꯤ ꯅꯪ ꯇꯧꯅꯤꯡꯂꯕꯁꯨ ꯇꯧꯅꯤꯡꯗ꯭ꯔꯕꯁꯨ ꯃꯁꯤ ꯅꯪꯅ ꯇꯧꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯀꯅꯤ꯫ ꯃꯇꯝ ꯑꯃꯗ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯕꯨ ꯀꯨꯏꯅ ꯋꯥꯍꯜꯂꯝꯃꯤ꯫ ꯑꯩ ꯀꯔꯤꯒꯤꯗꯃꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ? ꯍꯥꯟꯅꯅ ꯋꯥꯈꯜ ꯈꯟꯕꯤꯌꯨ꯫ ꯑꯩꯕꯨ ꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯤꯕ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯀꯤ ꯃꯄꯥꯟꯅ ꯑꯩꯅ ꯂꯣꯏꯅ ꯇꯧꯕ ꯉꯝꯃꯤ꯫ ꯑꯩ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯉꯝꯅꯅꯕ ꯇꯌꯥꯔꯤ ꯇꯧꯔꯦ꯫ ꯑꯩꯉꯣꯟꯗ ꯅꯨꯡꯗ ꯄꯥꯡꯒꯜ ꯍꯥꯞꯄꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯩ ꯃꯌꯥꯝꯒ ꯃꯥꯟꯅꯔꯦ꯫ ꯑꯩꯈꯣꯏ ꯑꯁꯤ ꯇꯧꯕ ꯍꯩꯕ ꯇꯝꯒꯗꯕꯅꯤ꯫ ꯅꯈꯣꯏ ꯃꯁꯤ ꯈꯟꯒꯦ ꯌꯥꯎꯅ ꯈꯟꯕ ꯇꯝꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯀꯣꯛꯇ ꯆꯪꯂꯛꯄ ꯈꯨꯗꯤꯡ ꯄꯪꯈꯟꯗ ꯈꯟꯕ ꯅꯠꯇꯅ ꯑꯐꯕ ꯋꯥꯈꯜ ꯈꯟꯒꯦ ꯌꯥꯎꯅ ꯈꯟꯒꯗꯕꯅꯤ꯫ ꯊꯥꯒꯠ ꯏꯁꯩ 50-13 ꯊꯥꯒꯠꯆꯕ ꯏꯁ꯭ꯋꯔꯗ ꯀꯠꯆꯧ꯫
ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯊꯣꯏꯔꯕ ꯃꯉꯣꯟꯗ ꯅꯍꯥꯛꯀꯤ ꯋꯥꯁꯛ ꯉꯥꯛꯎ ꯊꯥꯒꯠ ꯏꯁꯩ 104 ꯃꯁꯤ ꯑꯩꯒꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯚꯔꯁ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯊꯣꯡꯖꯥꯎꯁꯤꯡꯗ ꯊꯥꯒꯠꯇꯨꯅ ꯆꯪꯖꯧ ꯊꯥꯒꯠ ꯏꯁꯩ ꯁꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡꯁꯤꯡꯗ ꯆꯪꯖꯧ ꯃꯉꯣꯟꯗ ꯍꯔꯥꯎꯖꯧ ꯃꯍꯥꯛꯀꯤ ꯃꯤꯡ ꯊꯥꯒꯠꯂꯨ ꯍꯥꯏꯕꯤꯌꯨ ꯄ꯭ꯔꯚꯨꯅ ꯍꯟꯗꯣꯛꯄꯤꯔꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯤꯌꯨ ꯅꯍꯥꯛ ꯇꯧꯕꯤꯃꯜ ꯈꯪꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯆꯤꯟ ꯀꯥꯊꯣꯛꯇꯨꯅ ꯍꯥꯏꯕꯤꯌꯨ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯥꯒꯠꯅꯤꯡꯕ ꯃꯤꯑꯣꯏ ꯂꯩꯔꯕꯗꯤ ꯆꯤꯟ ꯀꯥꯊꯣꯛꯄꯤꯗꯨꯅ ꯍꯥꯏꯕꯤꯌꯨ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕ ꯈꯛꯇꯗ ꯍꯥꯏꯕꯤꯒꯅꯨ ꯃꯈꯣꯏꯒꯤ ꯑꯐꯕꯁꯨ ꯍꯥꯏꯕꯤꯌꯨ ꯉꯁꯤꯒꯤ ꯑꯌꯨꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯄꯨꯔꯣꯏꯕꯒꯤ ꯃꯇꯥꯡꯗ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯝꯃꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯑꯔꯥꯟꯕ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯑꯐꯕꯗ ꯑꯣꯏꯅ ꯃꯈꯣꯏꯕꯨ ꯁꯤꯡꯊꯥꯅꯕꯤꯔꯕꯗꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯗꯦꯕꯀꯤ ꯃꯇꯥꯡꯗ ꯊꯥꯒꯠꯄ ꯌꯥꯕ ꯍꯤꯔꯝ 12 ꯊꯤꯗꯣꯛꯂꯝꯃꯤ ꯑꯐꯕꯁꯤꯡꯅ ꯃꯍꯥꯛꯀꯤ ꯐꯠꯇꯕꯁꯤꯡꯗꯒꯤ ꯍꯦꯟꯅ ꯌꯥꯝꯕ ꯍꯦꯜꯂꯤ ꯑꯗꯨꯕꯨ ꯃꯃꯥꯡꯉꯩꯗꯗꯤ ꯑꯩꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯗꯦꯕꯅ ꯑꯗꯨ ꯇꯧꯗꯦ ꯑꯗꯥ ꯇꯧꯗꯦ ꯍꯥꯏꯅ ꯑꯗꯨꯝ ꯁꯥꯎꯔꯒ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯅꯕ ꯑꯃꯠꯇ ꯇꯧꯗꯦ ꯑꯗꯨꯒ ꯃꯗꯨ ꯇꯧꯗꯦ ꯑꯗꯥ ꯇꯧꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯗꯨ ꯇꯧꯗ꯭ꯔꯦ ꯃꯍꯥꯛꯇꯤ ꯃꯤꯄꯥꯏꯒꯟꯗꯦ ꯍꯦ ꯆꯍꯤ 94 ꯁꯨꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯃꯤꯄꯥꯏꯕ ꯂꯩꯒꯗꯒꯦ ꯅꯈꯣꯏꯅ ꯈꯜꯂꯤꯗꯣ ꯀꯔꯤꯅꯣ ꯑꯄꯤꯛꯄꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯅꯪ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯄ꯭ꯔꯥ ꯇꯧꯕꯤꯃꯜ ꯎꯠꯀꯗꯕ ꯑꯃꯁꯨꯡ ꯊꯥꯒꯠꯀꯗꯕꯒꯤ ꯃꯔꯝ ꯌꯥꯝꯅ ꯂꯩ ꯑꯩꯈꯣꯏ ꯍꯦꯟꯅ ꯊꯥꯒꯠꯄ ꯍꯩꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯒ ꯂꯥꯏ ꯐꯠꯇꯕꯅ ꯍꯦꯟꯅ ꯁꯥꯎꯒꯅꯤ ꯊꯥꯒꯠꯄ ꯍꯩꯕ ꯄꯨꯟꯁꯤ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯡꯒꯗꯕꯅꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯏꯁ꯭ꯋꯔꯗ ꯑꯩꯈꯣꯏ ꯄꯤꯁꯤꯟꯖꯒꯗꯕꯅꯤ ꯊꯥꯒꯠ ꯏꯁꯩ 12 ꯑꯃꯗ ꯌꯦꯡꯃꯤꯟꯅꯁꯤ ꯍꯦ ꯏꯁ꯭ꯋꯔ ꯅꯉꯣꯟꯗ ꯑꯩꯅ ꯏꯊ꯭ꯋꯥꯏ ꯑꯣꯟꯁꯤꯟꯖꯔꯤ ꯃꯁꯤ ꯏꯆꯝ ꯆꯝꯃꯤ ꯃꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯑꯩ ꯄꯥꯖꯩ ꯌꯥꯝꯅ ꯐꯖꯩ ꯍꯦ ꯏꯁ꯭ꯋꯔ ꯅꯉꯣꯟꯗ ꯑꯩꯅ ꯏꯊ꯭ꯋꯥꯏ ꯑꯣꯟꯁꯤꯟꯖꯔꯤ ꯃꯁꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯇꯧꯕ ꯌꯥꯝꯅ ꯐꯩ ꯅꯨꯡꯉꯥꯏ ꯃꯐꯝ ꯑꯃꯗ ꯐꯝꯒꯦꯔꯥ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯒꯦꯔꯥ ꯀꯨꯜꯂꯒ ꯅꯈꯨꯠ ꯑꯅꯤꯃꯛ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏꯕꯤꯌꯨ ꯄ꯭ꯔꯚꯨ ꯑꯩ ꯃꯁꯤꯗ ꯂꯩꯖꯔꯦ ꯑꯩ ꯅꯪꯒꯤꯅꯤ ꯑꯩꯒꯤ ꯈꯨꯠ ꯆꯤꯟ ꯋꯥꯈꯜ ꯈꯣꯡ ꯃꯤꯠ ꯅꯥꯀꯣꯡ ꯈꯨꯗꯤꯡꯃꯛ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯩꯒꯤ ꯁꯦꯜ ꯊꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯅꯪꯒꯤ ꯉꯥꯛꯇꯅꯤ ꯏꯁ꯭ꯋꯔ ꯑꯩ ꯅꯉꯣꯟꯗ ꯄꯤꯁꯤꯟꯖꯔꯤ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤꯡ ꯑꯗꯨꯇꯃꯛ ꯍꯥꯏꯔꯒ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯆꯪꯏ ꯄꯣꯜꯅ ꯈ꯭ꯔꯤꯁꯇ꯭ꯌꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ ꯃꯍꯥꯛꯅ ꯍꯥꯏ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯁꯦꯜ ꯄꯤꯕ ꯉꯝꯕ ꯃꯈꯩ ꯑꯗꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯁꯥꯁꯨ ꯄ꯭ꯔꯚꯨꯗ ꯄꯤꯁꯤꯟꯖꯈꯤ ꯌꯦꯡꯕꯤꯌꯨ ꯅꯪ ꯅꯁꯥꯃꯛ ꯄꯤꯁꯤꯟꯖꯕꯗꯒꯤ ꯁꯦꯜ ꯄꯤꯕꯅ ꯍꯦꯟꯅ ꯂꯥꯏ ꯉꯁꯤ ꯑꯌꯨꯛ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯕꯒꯦ ꯍꯥꯏꯅ ꯍꯪꯖꯔꯝꯃꯤ ꯅꯪꯅ ꯇꯧꯒꯦ ꯈꯟꯕꯗꯨ ꯅꯪꯅ ꯑꯗꯨꯝ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯪꯅ ꯐꯃꯨꯡꯗ ꯉꯟꯇꯥ ꯆꯪꯂꯕꯗꯤ ꯅꯪ ꯑꯌꯨꯛ ꯉꯟꯅ ꯍꯧꯕ ꯉꯝꯒꯅꯤ
ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯏꯁ꯭ꯋꯔꯒ ꯋꯥꯔꯤ ꯁꯥꯅꯕꯤꯗꯨꯅ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯀꯔꯝꯅ ꯊꯥꯡꯒꯗꯒꯦ ꯈꯪꯗꯣꯛꯄꯤꯌꯨ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯃꯇꯝ ꯑꯗꯨ ꯏꯁ꯭ꯋꯔꯗ ꯄꯤꯔꯕꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯂꯦꯝꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite